Sakhangdaba khulai paiba singna tongan ba mafam anida nongmei kapsinduna landaramle ahanbagi thodok asina Imphal West District ki Mayang Imphal Police Station ki manung channa leiba Mayang Imphal Kendra ki MLA su oiriba K.Robindro ki yumda sakhangdaba singna nongmei round manga kapsinlam kibane thodok asi ngarang numidang pung 4 rom taba matamda thokibane police tagi phangba paugi matung inna number thadaba silky silver machugi alto car amada lakpa sakhangdaba singaduna MLA ki yumda nongmei round manga kapsilap kibane gate nongmei round ohum panbagi amadi wall da nongmei round ani panbagi mafam lei nongmei kapsilam liba matung khulai thuna mafam adu thadokuna chatki haire thodok asi kanana karigidamak chatharam libano haiba khangmangamdre chapchaba khangdok nabagi damak Mayang Imphal Police na case ama lokhat khre haire Ani suba thodok aduna ngarang numidang pung 10 kuntra rom taba matamdasu kawa assembly kai de leiba JNIMS ki director DIR.L.Deben gi yumdasu sakangdaba singna nongmei round 13 kapsilam khibane geta kapsilamba nongmei aduna yumda khamba gari fauba panduna akai atoi thokre Kanchipur romdagi thorakpa number thadaba alto amadagi kapsilambane alto car aduda mioi ahum rom tongba ui haina lekai gi mina paudam lakhe Thodok asigi matangda DIR.L.Deben na hai Dr. gi sinfam da leiba mioi ama oina mafam khuding chatuna miyam gi yaifanaba tawduna lakpane kanana karigi damak mahaki yumda nongmei kapsilambano haiba angakpa phawi mahangna asoiba tawkhiba leirabasu ningthina wari sanaduna semdok semjin tawba yaba ngaktane thawong asi kanana karigi damak chatharam libano haibadu sengtok pirau haike Assembly kai jale jiri bai gi yum sigi gate maya da nongmei round taraga mathoirak koila samari manga taba yawi aduga gate mari manga aduga manungda aigi khamaga lejaba aigi inau nupagi car magi minchenda palaga damage tawre aduga sumai tokdana akoi gi tamdu leita daba ajeji oireba Manipur gi film asida akoi gi nongmei kapirami ba yu singsida ina hajening madi asigum loba akoi gi leikai da imung manungda aduga sibana ba thokpa yaba asuma si tobiganu amana maramdi masi aikoina punna leiminabagi matamni masida aikoi masel amaga mot kinadana leibasu pullagadi atopa yekna bana heno khudong saba logini haibasi wa thamjage ro aigi oinadi hoje ai JNIMS ki director mo oina leijari banina ara ekilamda Manipur ki jaga da amagi boiro kochingya tamya lejing loya kaya da sagi thabuk achimbaga kaitok charga nongmaijing khudingi akoi doctor myam si arei pesa khaina jarga ida langthak leiraga akoi treatment se tawjabani loina na masida awat pa leramba sabagi thakpagi aingbadi kananaba hi kambalna chimbasi akoi gi doctor kangbu singa sina nanai wena khaina jarga akoi gi leiriba akoi ising nauksing aruga leiriba akoi gi lojing loyada leiriba masida mukta mateng phang laksabani masida sugumnaba akoigi yam tamthiningai oiraba mawong asigi thodokse kanana karamba sangsana tobirami aruga kanana masi kari nungai tabgi tobirami haibudu amtang sendok pireklagadi ai khangdaba aruga ai asoiba leiba yawm bo airgadi adu chukchake